Imphal East District ki manung channa leiba Sombungdagi Sagolmang Phawgi kilometer 13.5 sangba lambi asi matam sangna yangsinbidana leirlaba tungda black topping tawduna semjilakpagidamag Chief Minister Nongthombam Biren amasung Works Minister Govindas Konthozambu Sombung to Sagolmang Bia Kaibi Road Welfare Committee na thagatpa phongdorakli hiramasiga mari leinana ngasi Kaibi Road ta pangthokpa pawgi mifam amada committee asigi wangangloi leimapokpam joina hai lambi asi nongzu pantha laktringai sahi asigi February fawbagi manungda semjinba loisinbiu lambi asi matam kayagi mamangdagi semjindana laklaga kumjal isingani kunmaridagi semba hawrakhibani lambi asi double layer WBM tawduna amadi quality maintain tawraga sembiba asi thagat ingaini lambi asi Sombungdagi Yaibilen Kaibi phawbana kilometer 8 sangi amadi fit kulumdoi paki Yaibilen dagi amuk Sagolmang phawba asna kilometer 9.5 sanglaga pitara nipan paki lambi asi ngarang nahandagi war footing da black topping tawba hokrai nongzu tha laktringai February tha phawgi manungda lambi asi lenga ki mari lenaba department na thuna semjin biduna maikai asongi miyamna thengnariba khudong sadaba kaya asi kokhan biu haina mahakna makhatana phongdokhe Hawjik waliba akoigi Yaibilen tu Sombung asi khit kunga humdoi pakba aduga Yaibilen school akoigi orphan home asidagina Sagolmang bawjina 18 feet ni punna 13 ga makhai sangba lambi asi yaragadi marakta kari walige haiba departmental process ta kari award pa leibano haibadu puning chingsin biraga chingsinjari hairibasi praja miyamdi akoi leita lairaba ngantani na masigi expert oibusuna tamnina departmental process ta wala pa do athu matamde yengbiduna nongsing laktringeida yaringai khogi welfare committee na target tawjaribadi laiba khogi February thasigi manung sida loibina na ba haiduna appeal tawjari aduga loibusu ngangoni khali hojik leiriba process ku to asi yangagadi yamna khumang chauksana uba duni hainingai leitana kendragi amasung manipur gi miyamgi magi degi honorable animakpu ikai khumnajabaga loinana thabak sinmi khudimak so ana yek yaubidana hairib lambi se hobde loi phawda full cooperation mage songi miyam amsung manipur gi miyam cooperation pijari haiba wafam asi thamjabaga loinana punamaki thagal wahai adu committee sina mau sinjara kanda khai punamakta thamjari